Ngasidi ayuk ngan haugatuna iru maithazaduna imungi thabak inkhang mayamdo masu nupa school chatpa nangnaba hobe kanna hotnajai. Ngasina ihan hana masugi school kaba numitni ngarangdagi haudana masuna setna chanaba firol makai loisinduna thamkhrabani. Lairik laishu tambagi hairadi thawai yauzakraba ineni mamitta lairik masak uraktaba inese macha masu singbudi loina lairik ki mangal matik chana fanghaningi leibaki saknaiba famnaiba lakta tilhaningi. Prap tawduna masubu school da thadokraba matung imungi makup mata loisili. Tapna ngasidi ningsinglai naha oiringai gi matam ihan hana macha nupana school chatkhiba matam. Wazarabasu machabu lairik haihaningbagi English school da thakibani. Numituda ineda laikiba wakhal asha pomba ngasisu kaidri chap manari nokhiba minok nokli ngasisu honkiba ningsa shor laikiba thauna amatta hongdri. Hongiba haibabu singna thongbagi kai churaba khut chaktaba sing adubu chaknaba hotnabagi ngangsang nganglaba maithong sana machet amma fau thongdraba na amadi ngaksam. Ngasidi sing chaktabagi awaba dusu leijadre nungaina gas ta thongjare piklabasu manada sana machet amadi pakjare wakhal tauna thabak sing ado lotion kiba khanghaude. Ini do ngahak pothajai mang de leiriba TV gi remote to paikhatuna TV tharai IS TV Impact TV Tom TV ahumak ni losilliba yengningba isai lila cinema khan khandana yengjari adubu nungairaba isai lila sing asigi marakta matomata wahang kaya hangjadabadi natte nungtigi numit khudingi kana su leitraba matomta leiragana heli hangjariba wahang singse karigi wahang matomta gi wahang punsigi wahang. Nakanda macha nupana kauraklibaduda inegi wahang wakhal mayamdo loinamak thugaibire thugaibibanasu hena phareda karibu kanaruni asigumba wahang mayam asi tattana hanglaga amuk hanna nauna semgatlakpasu ngamaroidabada. Macha nupana ima angang school chatkibdo kamain tawkhiya kapkhidro ho kapte phirolga sechanbadudadi amuk toiba loire aiga okhidre inena khumlai. Macha nupana amu ma school chatning mana loirabani phare kaptradi masi hairam laga chatki macha nupado ngasidi kari tawraba jano macha nupado ineda akanbawa amata hairamde nahan makhaidi kari su leitaba amagisu haiheidaba wa ngaktani mana nganglibase atopa ayokpi amagumna inedo fuk haugatuna masu halaklani haiduna masugi chana thaknaba sem sakhre masu halakladuna tawbam thokpa thabak makhai tawkhre khangaude numidangi matam oishinkiba ngaihak pothajage tawbani hekta mamsin lai khangaude machinna thokna haidokjade inedo wakhalda matomata khanjaba khakni. Numidang wairam duk thangmai thanba loiraduna chaksangda changkhre insang sisu awaba amani chaba yaba yadaba leibanina thongba thakpadadi amuk toiba yetli fat launa hekta thongningba ama thongba yade chaksu fausu tawdaba mi amatanadi khangoi masigi awabase haidokpadadi irai laina hekta haibiba tawrise peru kangsu amaga kangsoi amaga nga atawba amaga tawre ngasigidi mathel singse kanagumba amagi imungdadi sha thongbadagi hena hauna chanaradabani adubu wakat chawba wa petpa macha nupani ngasidi nga thawda tawbagi dingang khidre thawbudi yamdabani ngasigido mathel khudingmak thomorok loina chapchai loina hawi peru kangsu da yauriba mangana dubu tongana kangna ngawi punna dum cooker da kam khiyabado tongana muk tawdana gas arembada manghale gas e hoje kaya pire khangdabra kari no makha yamna tarai taba ngamdaba wa mathang ni mahausadagi wangangbudi khara thirakpani macha nupase adubu kari su leitaba amagi chahi matang sida mana tawriba sinfam asida mamada hekta sumaina ngangbasidi ataba amanadi phajana khanbiraroi ineda oirambagi sumaina tumina leithokpibe wani atopa kanagumba amada oirabadi sha lan thoknadana magi tokhai leinadana yumse mathong maram khangamaroi wa amata ngangde
tawbam thokpa thabak makai fat fat tawsilli thabak pumnamak loisilak matam sidadi mi pumnamakti loina tumnakhre kharabudi tapchabani inese mathun mayadi kaya yangzadabani ahan oirakpasina su hele tapthabadi ne hektai awoiba haiduna famungda changkhre ine thongnauda changlakliba thabal mangal sisu onthokna fakhre ngasidi ngasai makai warubagi hairuradi isi sina tumtharadabani adubu inegi tumbiyadabise ngasisu amuk tawre thabalgi mangal sinasu hena tumhanbidre ngasidi tapna tapna inegi wahang mayam hangba haurakli mahakti haujik kaidawrangani isi sina tumlamladra thabalgi mangal se masu ngauramkhidra sumangi dari duda famlamlaga yenglamgadra kanaga yenglamgani yenglamlaroida thamoi pandaba minabu thabalgi fazabase khangba haunade aina chakliba maichakse mangondadi khasiktang faudaba zatla faudabana su hena phaita magi punsida kainabani ngasidi hangba lepte wahang pumnamak ningsinglai haukraba wari singdo asigumba thabal pharaba numit amadani maga aiga punsi lepun semkhibado nungshi wasak kaya saknakhibado aigi thawai hakcha wakhal pumba magi nungshi ipakta lupkhibado aibu punsigi ngakpi senbigadaba ama phangjare haraukibado phadi phabani makto aigi haizadaba simbu karisu haidana mana loina semdok pibani fana warurabasu aigi thabak inkhang loina mateng pangbibani nungsiraba icha singa nungaiba manglan kayaga loina na sagat minakibani yumdo ibani adubu ngasidi wana sagat kiba yumdo mikup amattazu pothaba phangtre konungi masak oirani khalamba yumdo ngasidi mikup amattazu ingna chikna pothaba phangsadre masi mayam se khana khana inegi mitludagi pirang sintharakiba khanghaude makhutuna taithoi oh ngasidi aigi pirang se kanana su taithok pidre ichanupa ahanse taibang fauramdai aina pakhatana itomta kapchakhiba magi makhutuna aigi pisingdo taithok piduna themjin bikibane akiba chamamnaba kayadagi mana matam pumbada aibu ngakthok pibane ibani isa yanaduna chen chongba tawduna ahal laman singna sinbiduna leiba miyamna sakhi oiduna punsili punsem kibane aina sumabu nungshi mana su aibu nungshi biki ningsingli ayhak matam pumnamakta aigidamak khanbikibane thabak hena khajiktang shurubada mana hena aingonda ngangsilai aibu wakini hakchang sokkani haiduna icha ahana si phangjabada mana kayagi matik haraukhiba ibani wakhal kaya sagat minakhibane ainadi icha se doctor oyan pa pangkhibare manadi IAS officer oyan ningki taibang mapusisu magi michangde laiki adubu mana pamjaramba sinfam asi phanglaba matung sidadi macha asigi nungaibase mikup amattasu yawba phangjadre mikup amattasu yengba phangjadre hoida adubudi mana yengningdadana aikhoidagi lapthokhrabani icha ahal asina class 7-8 karakpa aduwaidagini mana khazik hongba haurakibase matamdo icha tombase khong kafai thangba gamjare lau singmu tawduna nongmagi thabak khara suduna hingakpa aikhoini matamdudadi magi thainagi mamanaba ama thengnaduna mana pusinbiduna thika macha khajik tawba haujare sel thum khajik paijare ichabu afaba school amada tamhanba ngamjare adubu khangaude magi lichat sajatti nongmagi honglakli mapunsida nisha amata sisinadaba mahakna nungtigi yu thakduna yumda halakki yumgi nupi angangi wakhal tapna kausilakpagum tawki yumda chak chadaba nubit masing yamsilakki machasingi nungaiba asha kaya sagat minaba tapna kaitharpagum tawki noma aina
ꯀꯔꯤꯅꯣ ꯇꯧꯕꯤꯔꯤꯁꯤꯕꯣ ꯅꯨꯡꯇꯤꯒꯤ ꯊꯦꯡꯅ ꯍꯟꯖꯤꯜꯂꯛꯂꯤꯕꯁꯦ ꯌꯨꯝꯒꯤ ꯋꯥꯈꯜꯒ ꯑꯃꯠꯇ ꯈꯟꯕꯤꯗ꯭ꯔꯕꯔꯥ ꯍꯥꯏꯅ ꯍꯪꯂꯨꯕꯗ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕ ꯋꯥꯍꯪ ꯑꯁꯤꯒꯤꯗꯃꯛ ꯅꯣꯡꯃꯇꯁꯨ ꯀꯟꯅ ꯑꯩꯉꯣꯟꯗ ꯉꯥꯡꯗꯕ ꯃꯥꯅ ꯈꯨꯠ ꯊꯥꯕ ꯍꯧꯔꯛꯈꯤ ꯑꯩ ꯀꯞꯈꯤ ꯈꯥꯡꯐꯝ ꯈꯪꯈꯤꯗꯦ ꯑꯩꯒꯤ ꯀꯔꯤ ꯏꯔꯥꯜꯅꯣ ꯍꯪꯖꯈꯤ ꯌꯨꯝꯒꯤ ꯃꯀꯨꯞ ꯃꯇꯥ ꯂꯣꯏꯁꯤꯟꯗꯨꯅ ꯑꯉꯥꯡꯒꯤ ꯆꯥꯅ ꯊꯛꯅꯕ ꯑꯃꯗꯤ ꯁ꯭ꯀꯨꯜꯒꯤ ꯄꯨꯝꯅꯃꯛ ꯍꯣꯠꯅꯖꯔꯤꯕ ꯑꯉꯝꯕ ꯑꯍꯥꯡꯕ ꯃꯇꯝꯗ ꯁꯦꯜ ꯈꯖꯤꯛꯇꯪ ꯑꯣꯏꯔꯁꯨ मागी मतेंग पांग ngamjanaba haiduna phi sariba mabu lai makni khanna lachariba pumnamak asi hotnabada mikup amatasu isung imanabi amattaga wari watai tawbo fau phangjadaba aise ngasidi karigi mani inthok piribano aigi kari iralno magi nupabu phajana senaba ngamdaba nupi haibado ai oire aise matik yamna chadrabra wahang singasi matamdudagi ngasi fauba hangjaba leptri inesi nongmagi wahang masing hengalakpa ngaktani masi khana khana inedo tumthakre mikup khara khaktani mana tumthari base nganna hogatuna yumgi thabak inkhang mayam tawgadoribani hogatuna nungtigi tawbugum thabak singado sat sat tawsili ngasidi mamong nupido duty leite aduna thabak singdo mateng pangbirare aduna nganna loisinduna kharadi pothaba phangjare nungtigi matogum tv thagatli channel sing mathang yenglai nakanda leiriba phone do khinglai macha nupa atombani tap paikhatuna hello bungo macha kaidore ima kaino phone ga torok yadrabo kaidore haisibo kraisu leite sum khonjel ta da kuire torokpani angangdi macha tombana hanglai ho angang do ngarang dagi school chatle ini na khumlai o uningine mathang di shuti hek leibaga ai tholakladabani itei ma ta mohoi da su hayo ima nang hidak chaba kaungnu ko nangi talle na ga hek tokthokpodo tongnu ko ngarang nangi account da paisa khara hapkhibani darkar lera kan loktho aduga angangi karino amaga su lebiyo macha tombana hairai hoi inena masi hainaraga phone thamnakhre macha tombasidi wangang sangangdi mayambaga manadabani minungsi su chawbani mamagi awaba hakthengnana urakpagi rakhangde inebu yamna ningjabani mana class 6 mukarakpa macha hanasina mapanda coaching chatkhiba matamni mamado nupi atombi ama pusilaktuna lakhiba inese thamoi kaikhibani madudagi inese kuchu su sengdre mayangsu sumsum kangsilakle mapuroibana hanna yengbidrabada macha singi senthom pumba ngamnaba kanna hotnajakhibani matamdo ine thawai hakjang pumnamak loina wakhibani macha matik chaba ngaibada kayagi matik wajakhiba ayuk numidang khaidana thabak sukhiba machagi paisa thanaba haiduna khawang koichen khiba masi mathakta yumdasu ngahak faunena tana pothaba phangjakidabani atombidagi hendoktana mapuroibana fauba minungshi machet ama fau utpikidabani nungshiba pumnamaki tungnafamni khanjaruba pumnamak aremada taki mafam kaida chatlasu mapuroiba amadi mana sajariba yumsidagi hena nungaiba mafam leiraroi khanjaruba pumnamak bhabna dalan saba oina thokre masi pumnamak ase macha atombadi loina uhobani khangobani class ki rank 1 2 data leiramba mana rank chanba ngamkhidabani masidani inegi thamoisina hena kaikhibadu sagatluba manglan pumba loina kairadra khanjarubani adubu awaba kaya sigi marakta nongmadi macha ahal exam pass tawbagi pauna pumnin nenki laikai pumba wa launaki khabarda pauda machagi nungaiba pauna pik thanki ini haifam khangdan harauzaki macha pokchabagi mahayale khanjaki adubu nungairba minok asigi marumda wahang kayadi adum matomata hangjaki hangba leptri ngasi fauba hangkini punsi chuppagi oina masu halaktuna school da tawa makai wari mathang liba haurai mamanaba tinabagi sanaminabagi ozana kari hai kari tawhali mathang pumnamak masugi chinbal machaduna lirai masugi haraujaba nungaijaba matau singdo ubada inedo nahan makai no udraba matam kuina thadok luraba minok amana ngasidi leiting lare